Hello guys, welcome back to my channel. Ngasidi aigi yet thangbuda lengsin biriba oza asi koina handak 2022 Mr. Manipur gi overall da koi first takraba lum koi ozani ado mingna myam su hena khangbiram lagani koi Maradona Khetri mayum ngasi aina koi oza siga wari batai toroga myamda matau karamna Mr. Manipur je lorpage haibagi matangda lorpagi nungaibagi kyam nungaibagi oza sina adigi si matangda ai myamda खंगनजगे अदो ओजा द क्वेश्चन लाक्सगे अदो ओजा खोय ओजा मरादोना अदम हाइजगे को ओजा खोय ओजा नि नको खोय गिदि ओजा जु ओइदिने खदि खोय जु जिम पामजबा सात्र मनिना अदना खोय सर द लाक्सगे सर गी हाम मक्त द इंट्रो हाना तोबिउने आई मिंग मरादोना अदुगा आई एड्रेस ना कक्सिंगनी प्रेजेंटली आई हॉस्पिटल अखोय कक्सिंग हॉस्पिटल ले अखोय माय पानी म पेरेंट्स नि अदुदा थबक तौना मरम मरगा अदुगा अखोय इसिनलाउना अहुम इचेमा आई लेरे अदुगा आई मखादे चंदपि अम लेको अदु इचेना मार्टिना कवे आइना मरादोना अदु आई मखादना मार्केट को सुमाइना ले हेता आई फैमिली को इसिनाउदा खोय सर खतरा बॉडी बिल्डर सुमाइना मसाना अखोय बॉडी बिल्डिंग तो जिदि इकोनने दु आई मखादना फुटबॉलर नि को मोय माजु याम चलुरे साना मार्केट आई को अखोय मणिपुर की इवन कैप्टन ओरमनी अदु हुजि मा प्रेजेंटली दिल्ली दा माय लाइक मखा तंबई ले हेता हम नोइजे अदो सर खोय अंदक क्या सुबनो मिस्टर मणिपुर लौरी मिस्टर मणिपुर से अंदक आई जे मरी सुबनी ओवरऑल टाइटल जे 2016 ना आइना जूनियर लौगो को अदुमा अदुमा जे समटाइम्स मीना काउंट तौ याय तौ दे ग्यान दाद्रे अदु जूनियर 16 दा ओवरऑल लौरे 17 नम लौरे अदु लास्ट ईयर 21 नम लौरे अदु हन 22 हम नोइजे सर अदो सर मथंग जु दुम थोपी गिद्रा क्याम कुइनादी सुमाइना मणिपुर मिस्टर मणिपुर गिदी थोपी मिस्टर मणिपुर जे होय मीना बुदी अदुम थोक हाइबे प्रेशर ले अदु हाइदे समटाइम्स को अदुम थोरगे खले अदु मतम सीजन दो हाइताय सही दुगी आई मुत लेगदी आई थोके खले अदु ए तौरोगे खलगदी अदुम आइ लेपिन खले त हम नोइजे अदो हंदक सर मिस्टर मणिपुर लौबसे मसी वाखल सिदबा हाइदि लौगनेना खनब्रा नत्रगना करी खलगा ओजाना सानबी थोपी बनो हाइबा एक्चुअली आई जे केनोने मिस्टर इंडिया की प्रिपरेशन तौबने हुजि कमिंग ngasi अखोय ट्रायल तौजि को डिसेंबर लास्ट वीक चतुइनी अदुगी प्रिपरेशन तौरगा लैबनिना आइना सुम आई छु खंगदेबा अखोय प्राय हनसी 60 सुबा ताइ खोलेजि को अदु सुमाइ तौर 60 सुबा ताइ दइ गाड़ी पिनि खोनि सुम तारपदे इन ए अदुदि आई प्रिपरेशन जिगा मतंग चारमनिना अदुम प्राइस चावने थोगेना खल्लबा फाइन लेपि प्राइस सु अदुम कार ओइबनिना को अदो हाइबा कार अल्टो नि को सर माने अदो अदुम सरना सिगी गाड़ी जे अदुम पामबा ओइबिब्रा कमाइ तोइ सर अदो अखोई समना बॉडी बिल्डिंग अखोई मणिपुर दा हाइताइने को हिस्ट्री दा हानमनेबा सुमाइना अखोई चाउना पीजि को हानबा ओइदिनेबा ममांगदा आई गाड़ी नि फंगरे को 2016 दा बायम फंगे 17 नम फंगे को अदुगा अदुसु दम अखोई रीजनेबल नियरली 1 लाख समथिंग लेबा आतने दुगो हंदक दि हाइदि कमाय 60 ओइबई हाइताइ चाउ चाउ हत केस प्राइस पैसा दो ओइगरि सम मोर देन 4.5 ओइदिने लाख नियरली को माय ओइदिने अदुना गाड़ी अदुम अखोई याबन खलै वखन को सर की बॉडी दी am चावे को अदे मसा जम चावे सर अदु गाड़ी दी दम तोंगदा दम सन्नेने खनबिब्रा हमदा दी हेक मनुंग संगद्रिंगे ददी गाड़ी होय पिक पोइ खले दु हुजि मनुंग संगा दum चावे ताइ को गाड़ी चावे दum याइ तोंग आई थाव ngasi दम थाव लाइ युम दगी याम नुवाइजे अदु सर मखा ताव को सलाक्सके अदु सर ना अखोय ngasi सर की सी बॉडी जे मसी औको मतमदा सर ना क्यामुक यामना होनरे हाइबदो आदि करी करी साबिरे करी करी फूड सप्लीमेंट्स अमदी करी करी चिंजाक चारगा सी औपगे हाइबदो फुंगदोपिस अइजे आइदा जिमिंग अखोय बॉडी बिल्डिंग गिदि आई कोना लापने हाइदि असेंबैदि अखोय फिट ओइना सानाबा हौरपने बेको 2012 साइडगी नि सानाइजे 12 लास्ट साइड 13 हौरप पाइतारे अदे इजे 12 थाबगी केचामबात लेमे अदे आई सुम इसा याम पाबा हाइदारे अदु गाना इजे वेजे 40 गा 9 समान ताइ हान साना होबजे अदु गाना सुम इसा जि नुआइना बा सुम सानाबदगी सुम खरा सम साना अदु गाना दि सप्लीमेंट नुमे केम खंगजि सुमनगी अखोय लफोय के गाम चा बा साना हाइदारे को पांजावे अदुगा थानी गुबा सुम साना गाना वेजे का हेंकले केजी मनी मा हेंकले अदे सुम इसा गा मी स्पाइन मसा फगले खोले स्पाइन तोय हाबदि वखन सिदि हाइ ओजाम ना सानाबम दका ले हाइदि फजन सानागे हागदि मा सानाम यादे माइ तौदे ओजा हिम ट्रेपर अखोय चिकि जिम दुना कम ले अमा स्पाइन ता यानि खोने तौ लावन तौ चरा दु सुम सानारेबा अदे सुम साना बदे आइजे अदुम वेजे खगा सुम हेंकले तम तौ सुम सानारे को अदुगा आइजे आइगे 12 से थाबा लोइरे
ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯇꯧꯕ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯪꯕꯁꯤꯗ ꯑꯥꯗ ꯆꯠꯀꯥꯟꯁꯤꯅ ꯃꯤꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯁꯥ ꯐꯕ ꯃꯤ ꯌꯥꯝ ꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯖꯤꯝ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯒꯁꯦ ꯃꯌꯥꯝ ꯃꯆꯥ ꯃꯁꯥ ꯐꯕ ꯌꯥꯝ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯩꯅ ꯑꯩꯁꯨ ꯃꯁꯤꯗꯤ ꯌꯣꯠꯁꯦ ꯐꯖꯅ ꯁꯥꯟꯅꯔꯦꯅ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯊꯣꯛꯄꯒꯤꯗꯤ ꯑꯩ ꯄ꯭ꯂꯥꯅꯤꯡ ꯂꯩꯇꯦ ꯆꯨꯝꯅꯒꯤ ꯑꯗꯨꯝ ꯁꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯀꯦꯅ ꯈꯜꯂꯛꯏꯁꯦ 2016ꯒꯤ ꯑꯩꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯕ ꯆꯍꯤꯁꯦ ꯂꯥꯁ ꯌꯔ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯁꯨꯝ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯁꯨꯝ ꯑꯩ ꯌꯦꯡꯉꯦꯕ ꯑꯗꯨꯝ ꯑꯗꯒꯤꯀꯣ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯑꯗꯨꯝ ꯎꯏ ꯃꯌꯥꯝꯅ ꯑꯝꯇꯪ ꯊꯣꯛꯀꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯈꯜꯂꯒ ꯑꯩꯁꯦ ꯑꯗꯒꯤ ꯌꯨꯝꯗ ꯀꯩꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯥꯅꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯝꯇꯪ ꯌꯦꯡꯉꯣ ꯈꯣꯠꯂꯣ ꯇꯧꯕꯗꯨꯒꯤ ꯆꯍꯤꯗꯨꯗꯒꯤ ꯑꯩꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯔꯒꯦꯅ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯁꯥꯟꯅꯔꯦꯅ ꯈꯟꯈꯤ ꯑꯗꯨꯒꯤ ꯆꯍꯤꯗꯨꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯁꯥꯔ ꯃꯔꯥꯗꯣꯅꯥꯗ ꯂꯥꯛꯆꯒꯦ ꯑꯗꯣ ꯁꯥꯔ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯊꯣꯛꯑꯝꯗꯥꯏꯒꯤ ꯀꯟꯇꯦꯁ ꯊꯣꯛꯑꯝꯗꯥꯏꯒꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯃ ꯇꯥꯛꯄꯤꯌꯨꯅꯦ ꯁꯥꯔ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ ꯑꯅꯤ ꯂꯩ ꯍꯥꯏꯕꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯕ ꯃꯤꯒꯤꯗꯤꯀꯣ ꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁꯤ ꯑꯃꯅ ꯑꯣꯐ ꯁꯤꯖꯟ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯀꯟꯇꯦꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯀꯇꯤꯡ ꯁꯤꯖꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨ ꯑꯣꯐ ꯁꯤꯖꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯁꯦ ꯈꯔ ꯔꯤꯂꯦꯛꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯔꯤꯂꯦꯛꯁ ꯂꯩ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯟꯅꯕꯗꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯄꯥꯗꯅ ꯃꯁꯤꯗ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯅꯠꯇꯕ ꯑꯗꯨꯝ ꯁꯥꯟꯅꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯔꯤꯁꯤꯅ ꯍꯦꯜꯍꯟꯕ ꯁꯥꯟꯅꯕꯗꯒꯤꯀꯣ ꯍꯥꯏꯗꯤ ꯁꯥꯏꯖ ꯃꯁꯜ ꯁꯥꯏꯖ ꯃꯥꯡꯗꯅꯕ ꯍꯥꯏꯗꯤ ꯏꯟꯖꯨꯔꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯣ ꯔꯤꯀꯣꯚꯔꯤ ꯇꯧꯅꯕꯅꯦꯕ ꯑꯩꯈꯣꯏ ꯃꯇꯝ ꯄꯤꯔꯤꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯝꯅ ꯍꯥꯏꯔꯒ ꯗꯥꯏꯇꯤꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯂꯥꯛꯑꯦꯕ ꯁꯤꯁꯦ ꯃꯤꯒꯤꯁꯨ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯕꯗꯤ ꯁꯝꯇꯥꯏꯝꯁ ꯃꯤ 12 weeks ꯇꯧꯕ ꯌꯥꯎꯏ ꯗꯥꯏꯇꯤꯡꯁꯦꯀꯣ 14 week ꯇꯧꯕ ꯌꯥꯎꯏ 16 week ꯇꯧꯕ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯩ 16 weekꯀꯨꯝꯕ ꯇꯧꯋꯦꯕꯀꯣ 16 weekꯁꯦ ꯗꯥꯏꯠꯁꯦ ꯌꯥꯝ ꯍꯥꯔഡ് ꯑꯣꯏꯕ ꯅꯠꯇꯕ ꯑꯩꯒꯤꯗꯤ ꯇꯞꯅ ꯁꯨꯝ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯝꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯋꯦꯠꯁꯦ ꯋꯥꯔꯤꯕꯨ 100 ꯂꯩꯔꯦ ꯍꯥꯏꯔꯦ 100 ꯍꯧꯖꯤꯛ ꯑꯩ 90ꯗ ꯁꯥꯟꯅꯗꯣꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯃ ꯑꯩ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯍꯥꯟꯅ ꯂꯣꯏ ꯇꯧꯊꯣꯛꯑꯦꯕꯀꯣ ꯍꯥꯟꯅ ꯀꯟꯇꯦꯁꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩ ꯂꯣꯏ ꯁꯦꯗꯨꯜ ꯆꯥꯅ ꯆꯠꯂꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯟꯇꯦꯁꯁꯦ ꯍꯌꯦꯡ ꯅꯪꯕ ꯅꯪꯗꯕ ꯂꯩꯔꯔꯣꯏ ꯆꯞ ꯆꯥꯅ ꯇꯥꯏꯃꯤꯡ ꯌꯧꯔꯛꯄ ꯆꯞ ꯆꯥꯅ ꯑꯩ ꯃꯁꯜ ꯂꯩꯒꯗꯕ ꯀꯟꯗꯤꯁꯟꯗꯨ ꯂꯩ ꯉꯝꯃꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯋꯥꯈꯟꯗ ꯈꯪꯇꯧ ꯇꯧꯔꯒꯦ ꯈꯜꯂꯒ ꯊꯥ ꯑꯅꯤꯒ ꯂꯩꯔꯒ ꯇꯧꯕꯗꯨꯗꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯕ ꯑꯩꯗꯤ ꯋꯥꯠꯂꯤꯉꯩꯗ ꯄ꯭ꯂꯥꯟꯁꯦ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯤ ꯊꯣꯛꯀꯦꯅ ꯈꯜꯂꯕ ꯑꯗꯨꯇꯥꯔꯗꯤ ꯑꯩ 14 weeks ꯑꯦꯠꯂꯤꯁ 16 to 14 weeksꯁꯤꯗꯤ ꯑꯩ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯥꯕꯒꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕ ꯄ꯭ꯔꯣꯇꯤꯟ ꯏꯟꯇꯦꯛꯁꯤꯅ ꯀꯦꯖꯤ ꯑꯃꯗ ꯒ꯭ꯔꯥꯝ ꯑꯅꯤ ꯆꯥꯕ ꯑꯗꯒꯤ ꯀꯥꯞꯁꯤꯅ ꯒ꯭ꯔꯥꯝ 4 ꯆꯥꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯒꯤ ꯋꯦꯠꯁꯦ ꯗꯥꯎꯟ ꯇꯧꯔꯛꯏ ꯈꯨꯗꯤꯡꯒꯤ ꯐꯦꯠ ꯄꯥꯔꯁꯦꯟꯇꯦꯖ ꯍꯟꯊꯔꯛꯄ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯍꯟꯊꯔꯛꯄ ꯁꯨꯃꯥꯏꯅ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅꯦꯕ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯩꯁꯦ ꯗꯥꯏꯇꯤꯡ ꯑꯗꯨ ꯂꯥꯁꯇ ꯀꯩꯗꯧꯒꯦ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯩꯕ ꯐꯤꯅꯤꯁꯤꯡ ꯇꯧꯕ ꯍꯩꯕꯗꯨꯅꯦꯕ ꯍꯥꯏꯕꯗꯤ ꯍꯦꯛ ꯍꯧꯕ ꯃꯁꯜ ꯃꯌꯥꯝ ꯇꯥꯔꯒ ꯍꯌꯦꯡ ꯀꯟꯇꯦꯁ ꯅꯨꯃꯤꯠꯇ ꯃꯁꯜ ꯊꯣꯛꯇꯕ ꯅꯠꯇꯦꯕ ꯃꯤꯅ ꯇꯥꯟꯅꯔꯤꯁꯦ ꯅꯣꯏꯔ ꯑꯗꯨꯝ ꯂꯩꯔꯝꯃꯒꯁꯨ ꯍꯌꯦꯡ ꯀꯟꯇꯦꯁ ꯅꯨꯃꯤꯠꯇ ꯃꯁꯜ ꯀꯥꯏꯊꯣꯛꯄꯗꯨꯅꯦꯕ ꯃꯤꯅ ꯀꯟꯇꯦꯁ ꯂꯧꯕ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤꯀꯣ ꯕꯣꯗꯤ ꯕꯤꯜꯗꯔ ꯍꯥꯏꯕ ꯃꯥꯒꯤ ꯃꯁꯥꯟꯅꯁꯦ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯪꯕ ꯑꯗꯨꯒ ꯃꯥꯅꯦ ꯐꯪꯉꯛꯄ ꯄ꯭ꯔꯥꯏꯖ ꯃꯅꯥ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯌꯥꯝ ꯄꯤꯛꯄ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯕꯣꯗꯤ ꯕꯤꯜꯗꯔꯁꯦ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯈꯤꯇꯪ ꯁꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯂꯣꯏ ꯌꯥꯏꯌꯦꯕ ꯈꯜꯂꯤꯀꯣ ꯍꯥꯏꯕꯗꯤ ꯇꯧꯕꯁꯨ ꯍꯣꯏ ꯄꯩꯁꯥ ꯆꯪꯉꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯏꯁ ꯗ ꯃꯣꯁ ꯑꯦꯛꯁꯄꯦꯟꯁꯤꯞ ꯁ꯭ꯄꯣꯔꯠ ꯍꯥꯏꯅꯀꯣ ꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯆꯪꯕ ꯃꯁꯥꯟꯅꯅꯦꯕ ꯁꯤꯗꯤ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤ ꯐꯤꯖꯤꯀꯦꯜꯂꯤꯀꯣ ꯑꯗꯨꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯁꯤꯗꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯡꯆꯥꯁꯨ ꯆꯥꯁꯟꯕ ꯑꯗꯩ ꯀꯟꯗꯤꯁꯟ ꯊꯣꯛꯀꯦ ꯑꯗꯨꯝ ꯆꯥꯔ ꯂꯧꯒꯦꯕ ꯌꯥꯄꯣꯠꯇꯦꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯅ ꯃꯤꯅꯝ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯤꯗꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯌꯥꯝ ꯍꯥꯔꯗꯁꯤꯞ ꯑꯣꯏꯕ ꯁ꯭ꯄꯣꯔꯠ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯄꯩꯁా ꯆꯪꯉꯤ ꯑꯗꯨꯅ ꯄꯩꯁా ꯆꯪꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤꯅ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯄꯥꯡꯕꯤꯅꯕ ꯈꯣꯠꯄꯤꯅꯕ ꯌꯥꯝ ꯂꯩꯔꯦꯗꯅ ꯑꯗꯨꯏ ꯃꯊꯛꯇ ꯁꯄ꯭ꯂꯤꯃꯦꯟ ꯁ꯭ꯄꯣꯟꯁꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏꯗꯤ ꯎꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ GXꯅ ꯇꯧꯋꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯜ ꯀꯩꯅꯣꯅ ꯃꯁꯜ ꯕꯦꯁ ꯃꯌꯥꯝ ꯂꯩꯔꯦꯕ ꯏꯚꯟ ꯑꯩꯒꯤꯁꯨ ꯕꯣꯗꯤ ꯐꯥꯔꯁꯇ ꯇꯧꯋꯤ ꯕꯣꯗꯤ ꯐꯥꯔꯁ ꯍꯥꯏꯁꯦ ꯁꯨꯅꯤꯜ ꯁꯦꯇꯤꯒꯤ ꯀꯝꯄꯅꯤꯅꯤꯀꯣ ꯑꯗꯣ ꯃꯣꯏ ꯑꯕꯣꯠ ꯃꯄꯥꯟꯗꯒꯤ ꯕꯦꯡꯒꯂꯣꯔꯗꯒꯤ ꯇꯧꯔꯛꯄꯅꯦ ꯑꯩꯒꯤꯗꯤ ꯑꯗꯣ ꯑꯩ ꯊꯥꯒꯤ ꯆꯥꯅꯕ ꯑꯗꯨꯝ ꯑꯩ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥꯒꯤ ꯁ꯭ꯇꯦꯛ ꯊꯥꯔꯛꯀꯅꯦꯕꯀꯣ ꯑꯦꯕ꯭ꯔꯤ ꯃꯟ ꯈꯨꯗꯤꯡꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯐꯖꯅ ꯍꯥꯏꯗꯤ ꯃꯍꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯗꯤ ꯕꯦꯀꯤꯡꯗ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯍꯌꯦꯡꯀꯣ ꯑꯗꯨꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯥꯏꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯌꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔꯁꯦ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯌꯨꯝ ꯄꯥꯜꯂꯦ ꯑꯣ ꯆꯍꯤ ꯑꯅꯤ ꯍꯦꯜꯂꯦ ꯑꯣ ꯏꯆꯥꯗꯤ ꯂꯩꯕꯤꯔꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯏꯆꯥꯗꯤ ꯂꯩꯇ꯭ꯔꯤ ꯑꯣ ꯅꯨꯄꯤ ꯃꯃꯤꯡꯗꯤ ꯑꯩꯅ ꯂꯩꯁꯥꯡꯕꯝ ꯁꯣꯅꯤꯌꯥ ꯑꯣ ꯑꯗꯣ ꯁꯥꯔꯒꯤ ꯋꯦꯠ ꯑꯗꯒꯤ ꯁꯥꯔꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯣꯅꯦ
ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯦꯠꯁꯦ 85 to 90ꯗ ꯁꯥꯟꯅꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯣꯐ ꯁꯤꯖꯟꯗ 102 ꯁꯨꯃꯥꯏꯅ ꯂꯩ ꯀꯦꯖꯤ 102ꯒꯨꯝꯕ ꯂꯩꯕ ꯌꯥꯎꯋꯤ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯣ ꯁꯥꯔꯒꯤ ꯍꯥꯏꯠꯁꯨ ꯍꯥꯏꯕꯤꯔꯝꯕꯅꯦ ꯁꯥꯔ ꯍꯥꯏꯠꯁꯦ ꯑꯩꯗꯤ 5'6" 5'5" ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯗꯩꯗꯤ ꯍꯦꯟꯗꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯃꯊꯪꯒꯤ ꯃꯈꯥ ꯇꯥꯕ ꯀ꯭ꯋꯦꯁꯟ ꯑꯩꯈꯣꯏ ꯁꯥꯔ ꯃꯔꯥꯗꯣꯅꯥꯗ ꯂꯥꯛꯆꯒꯦ ꯑꯗꯣ ꯁꯥꯔ ꯃꯔꯥꯗꯣꯅꯥꯒꯤ ꯃꯤꯡꯁꯦ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯟꯈꯤꯕꯅꯣ ꯑꯇꯣꯞꯄ ꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯁꯤꯁꯨ ꯍꯥꯏꯕꯤꯌꯨꯅꯦ ꯁꯥꯔ ꯑꯩꯁꯦ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯑꯄꯨꯅ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯋꯥꯔꯜ ꯀꯞ ꯃꯇꯝꯗ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ 1990ꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯃꯔꯥꯗꯣꯅꯥꯒꯤ ꯃꯤꯡꯗꯣ ꯂꯧꯔ ꯊꯣꯟꯈꯤꯕꯅꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅꯀꯣ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯌꯦꯛꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯇ ꯑꯣꯏꯔꯒꯁꯨ ꯁꯤ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯃ ꯂꯩꯗꯅ ꯁꯥꯔ ꯌꯦꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯦꯛꯅꯕꯁꯤꯡꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤꯁꯦ ꯑꯗꯨꯝ ꯍꯣꯏ ꯃꯤ ꯑꯅꯝꯕꯅ ꯊꯥꯎ ꯆꯥꯅꯗꯦ ꯈꯣꯠꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯨ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯗꯥꯏꯠ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯑꯣꯏꯔꯒꯁꯨ ꯑꯐꯕ ꯆꯥꯕꯀꯣ ꯍꯥꯏꯗꯤ ꯖꯪ ꯆꯥꯁꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯀꯣ ꯑꯩꯈꯣꯏ ꯍꯣꯝ ꯀꯨꯛ ꯑꯣꯏꯕ ꯌꯨꯝꯗ ꯀꯩꯗ ꯀꯨꯛ ꯑꯣꯏꯕ ꯄꯣꯠ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯑꯗꯨꯝ ꯑꯩꯗꯤ ꯑꯣꯐ ꯁꯤꯖꯟ ꯍꯥꯏꯁꯦ ꯑꯣꯐ ꯁꯤꯖꯟꯗꯗꯤ ꯑꯩꯁꯦ ꯋꯥꯔꯛ ꯑꯥꯎꯠꯁꯦ ꯁꯝꯇꯥꯏꯝꯁ ꯑꯩ ꯋꯥꯔꯛ ꯑꯥꯎꯠ ꯇꯧꯗꯦꯕ ꯁꯨꯡꯇꯧ ꯍꯥꯏꯕꯗꯤ ꯑꯩ ꯍꯛꯆꯥꯡꯁꯦ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯒꯥꯔꯤ ꯑꯍꯟꯕ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯣ ꯋꯥꯈꯟꯗ ꯒꯥꯔꯤꯁꯤꯗꯪ ꯊꯥꯎ ꯍꯥꯞꯆꯤꯜꯂ ꯑꯌꯨꯛꯇꯩ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯊꯧꯑꯣ ꯑꯗꯨꯗꯤ ꯒꯥꯔꯤꯗꯨ ꯈꯔ ꯂꯩ ꯁ꯭ꯄ꯭ꯔꯤꯡ ꯌꯥꯔꯛꯑꯣꯏꯕ ꯕꯤꯌꯥꯔꯤꯡ ꯌꯥꯔꯛꯑꯣꯏ ꯂꯣꯏ ꯌꯥꯔꯛꯑꯣꯏꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯕꯣꯗꯤꯁꯦ ꯑꯗꯨꯅꯦꯕ ꯇꯥꯏꯝ ꯇꯨ ꯔꯤꯀꯣꯕꯔꯤ ꯃꯇꯝ ꯈꯔ ꯄꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯟꯇꯦꯁ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯂꯩꯔꯦ ꯗꯤꯁꯦꯝꯕꯔ ꯂꯣꯏꯅꯦ ꯑꯗꯨ ꯑꯩ ꯖꯅꯋꯥꯔꯤꯁꯤ ꯑꯩ ꯁꯥꯟꯅꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯤꯛꯂꯤ ꯑꯩ ꯁꯥꯟꯅꯅꯤꯡꯀꯥꯟꯗ ꯁꯥꯟꯅꯕꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯄꯣꯊꯥꯈꯤꯕꯗꯤ ꯅꯠꯇꯕ ꯍꯞꯇꯥ ꯑꯃꯗ 4 times ꯑꯩ ꯋꯥꯔꯛ ꯑꯥꯎꯠ ꯇꯧꯋꯦ ꯑꯇꯩ ꯔꯦꯁ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩ ꯂꯥꯏꯐ ꯂꯩꯕꯅꯤ ꯑꯩ ꯄꯨꯟꯁꯤ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯩ ꯑꯦꯟꯖꯣꯏ ꯇꯧꯋꯦꯕ ꯑꯗꯣ ꯌꯥꯝ ꯍꯥꯔꯠꯁꯤꯞ ꯑꯣꯏꯗꯅ ꯑꯁ ꯅꯣꯡꯉꯥꯟꯗꯩ ꯁꯥꯟꯅꯗ ꯌꯥꯗꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯁꯣꯝ ꯃꯄꯥꯟꯗꯁꯨ ꯄꯨꯟꯁꯤ ꯑꯃ ꯂꯩꯌꯦꯗꯣ ꯀꯥꯎꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯝꯗꯣ ꯁꯦꯗꯨꯂꯤꯡ ꯑꯃꯗꯤ ꯁꯦꯝꯕ ꯇꯥꯔꯦꯀꯣ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯋꯦꯜ ꯄ꯭ꯔꯤꯄꯦꯌꯔ ꯆꯍꯤ ꯑꯃꯗ ꯑꯩ ꯐꯖꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯊꯝꯃꯦꯕ ꯂꯣꯏꯅ ꯀꯟꯇꯦꯁ ꯊꯣꯛꯀꯗꯕ ꯑꯩꯅ ꯊꯣꯛꯀꯦ ꯈꯟꯕ ꯀꯟꯇꯦꯁꯁꯤꯡ ꯑꯗꯣ ꯑꯩꯅ ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯩꯅ ꯇꯧꯒꯗꯕꯁꯤꯡ ꯑꯩ ꯃꯇꯝ ꯆꯥꯅ ꯂꯣꯏꯅ ꯊꯝꯃꯦꯕ ꯑꯩꯗꯤꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯑꯗꯨꯒꯤ ꯗꯥꯏꯇꯤꯡ ꯇꯧꯕꯗ ꯋꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯁ ꯑꯗꯨꯝ ꯃꯊꯥ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯩ ꯂꯩꯇꯦꯕ ꯑꯩꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯑꯃꯒꯤ ꯑꯩ ꯐꯖꯅ ꯁꯦꯗꯨꯜꯗꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯃꯈꯥ ꯇꯥꯕ ꯀ꯭ꯋꯦꯁꯟ ꯑꯩꯈꯣꯏ ꯁꯥꯔꯗ ꯂꯥꯛꯆꯒꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯔ ꯃꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯅꯕ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯃꯁꯥꯟꯅꯁꯤ ꯌꯥꯝ ꯇꯟꯕ ꯃꯤꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯤ ꯊꯕꯛꯀ ꯁꯨꯅꯤꯡꯗꯕ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯃꯤ ꯑꯣꯏꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯥꯔꯒꯤ ꯃꯣꯠꯁꯦ ꯀꯩ ꯂꯩ ꯑꯗꯣ ꯁꯤꯗꯤ ꯑꯩ ꯋꯥꯈꯜꯗ ꯍꯣꯏ ꯊꯥꯏꯅꯗꯤ ꯌꯥꯝ ꯍꯥꯏꯅꯔꯝꯃꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏ ꯑꯁ ꯊꯕꯛꯁꯨ ꯌꯥꯗꯦ ꯑꯗꯒꯤ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩ ꯏꯃꯨꯡ ꯀꯩꯅꯣ ꯇꯧꯋꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯆꯥꯎꯈꯠꯂꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯁꯝꯅ ꯍꯥꯏꯔꯒ ꯀꯅꯥꯝꯇ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯝꯃꯣꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯇꯨꯝꯗꯅ ꯆꯥꯗ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯇꯥꯟꯒꯅꯤ ꯃꯁꯥꯁꯨ ꯁꯤꯟꯐꯝꯅꯦꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯔꯤꯅꯦꯕ ꯁꯤꯅ ꯑꯩꯁꯨ ꯕꯣꯗꯤ ꯕꯤꯜꯗꯔ ꯕꯣꯗꯤ ꯕꯤꯜꯗꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯣꯗꯤ ꯕꯤꯜꯗꯔꯀꯣ ꯑꯩꯁꯨ ꯁꯤꯁꯦ ꯇꯧꯔꯒ ꯑꯩ ꯍꯤꯡꯉꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩ ꯍꯤꯡꯕ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯤ ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯆꯥꯕ ꯊꯛꯄ ꯂꯩꯗꯅ ꯁꯦꯟꯅ ꯈꯣꯠꯅ ꯏꯁꯥꯅ ꯂꯣꯏ ꯇꯧꯖꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯏꯁꯥꯅ ꯌꯥꯝ ꯄꯥꯝꯅ ꯇꯧꯔꯒꯗꯤ ꯇꯟꯕ ꯍꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯑꯩ ꯋꯥꯈꯜꯗꯀꯣ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯁꯤꯟꯐꯝꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯣꯐꯤꯁ ꯆꯠꯂꯦ ꯄꯨꯡ 10 ꯆꯠꯅꯤ ꯄꯨꯡ 5 ꯍꯜꯂꯛꯀꯅꯤ ꯁꯦꯝ ꯊꯤꯡ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯄꯨꯡ 2 ꯁꯥꯟꯅꯒꯅꯤ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯄꯣꯊꯥꯕ ꯑꯩꯈꯣꯏ ꯑꯗꯨꯒ ꯔꯦꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯁꯥꯅ ꯍꯧꯅ ꯁꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯝꯃꯒꯗꯤ ꯇꯟꯕ ꯈꯣꯠꯄ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ ꯋꯥꯈꯜꯗ ꯁ꯭ꯄꯣꯔꯠꯅꯤꯅꯀꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏ ꯃꯁꯥꯒ ꯆꯥꯎꯔꯒ ꯐꯜꯂꯒ ꯆꯠꯄꯁꯦ ꯃꯁꯤꯗ ꯃꯤꯅꯒ ꯀꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡꯅꯒ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯗꯒꯤ ꯃꯤꯅꯒ ꯍꯦꯟꯖꯟꯕ ꯉꯝꯗꯕ꯭ꯔꯥ ꯁꯥꯔꯗꯒ ꯑꯩꯈꯣꯏ ꯈꯟꯅ ꯍꯧꯔꯛꯄꯒ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯣꯗꯤ ꯆꯥꯎꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯗꯨꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯀꯣ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯍꯥꯏꯕꯗꯤ ꯏꯚꯟ ꯃꯄꯥꯟꯗ ꯀꯩꯗ ꯆꯠꯂꯦ ꯌꯥꯝ ꯔꯦꯁꯄꯦꯛ ꯐꯪꯉꯦꯕꯀꯣ ꯃꯤꯅ ꯍꯥꯏꯕꯗꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯔꯝꯃꯣꯏ ꯑꯗꯩ ꯏꯌꯥꯔꯄꯣꯔꯠꯇꯕꯨ ꯆꯠꯂꯁꯨ ꯁꯥꯔꯁꯤꯃ ꯀꯩꯅꯣꯝꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯣꯏꯅ ꯃꯥꯗꯤ ꯁꯥꯟꯅꯕꯅꯤ ꯆꯪꯉꯣ ꯇꯧ ꯂꯩꯗꯅ ꯐꯖꯅ ꯔꯦꯁꯄꯦꯛ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯐꯔꯝꯃꯤꯅ ꯃꯤꯅ ꯋꯥꯈꯜ ꯑꯐꯕ ꯈꯜꯂꯝꯒꯅꯤ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯀꯇꯨ ꯀꯥꯔꯟ ꯐꯠꯇꯕ ꯇꯧꯔꯣꯏ ꯑꯗꯨꯒ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯦ ꯈꯪꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯎꯕꯗ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯐꯤꯠꯅꯦꯁ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯦꯕ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯁꯥꯔ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯁꯥꯔ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒ ꯃꯁꯤꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯕꯁꯦ ꯃꯁꯤ ꯈꯦꯠꯅꯕꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯁꯥꯔ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯁꯦ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯝꯃꯦ ꯌꯥꯝꯅꯀꯣ ꯑꯗꯨꯕꯨ ꯑꯩ ꯂꯝ ꯂꯥꯞꯄꯅꯤꯅ ꯍꯥꯏꯗꯤ ꯀꯛꯆꯤꯡꯗꯒꯤ ꯑꯣꯏꯕꯅꯤꯅ ꯃꯇꯝꯗꯨꯗ ꯖꯤꯝꯁꯦ ꯀꯛꯆꯤꯡꯗ ꯂꯩꯕꯤ ꯂꯩ ꯑꯗꯨꯒꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯁꯥꯟꯅꯅꯤꯡꯕ ꯈꯔ ꯑꯣꯖꯥ ꯀꯩꯀꯥꯁꯨ ꯀꯛꯆꯤꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯩꯒꯤ ꯏꯝꯐꯥꯜꯗ ꯂꯩꯌꯦꯕ ꯑꯣꯖꯥꯗꯨꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯕꯔꯥꯗ ꯂꯩꯔ ꯁꯥꯟꯅꯔꯛꯑꯦꯕ
ꯑꯗꯨꯅ ꯑꯁ ꯋꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯆꯥꯅꯕ ꯍꯣꯠꯅꯒꯗ꯭ꯔꯗꯤ ꯐꯤ ꯁꯨꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯄꯨꯔꯥ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯁ ꯑꯩ ꯍꯟꯗꯛ ꯆꯍꯤ ꯊꯣꯛꯑ ꯑꯩ ꯇꯣꯛꯑꯒꯦ ꯍꯥꯏꯕ ꯁꯤ ꯃꯁꯥꯁꯦ ꯀꯥꯏꯗꯩ ꯆꯥꯎ ꯋꯥꯕ ꯆꯥꯗ ꯊꯛꯇꯅ ꯇꯧꯔꯗꯤ ꯑꯃꯨꯛ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯇꯧꯅꯤ ꯑꯃꯨꯛ ꯑꯗꯨꯝ ꯈꯜꯂꯝꯃꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯏꯃꯥ ꯍꯣꯏꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯄꯥꯛ ꯂꯥꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯂꯣꯏ ꯀꯥꯟꯅꯈꯤꯕꯅꯤꯅ ꯂꯝꯗꯨꯁꯨ ꯂꯥꯛꯄ ꯏꯁꯥ ꯂꯣꯏ ꯍꯣꯠꯅꯖꯕꯅꯦꯕ ꯇꯧꯔꯤꯁꯦ ꯆꯥꯕ ꯊꯛꯄ ꯁꯥꯟꯅꯕ ꯁꯨꯕ ꯆꯥꯝꯕ ꯂꯣꯏ ꯑꯗꯨꯅ ꯋꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤ ꯊꯤꯔꯒ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯩꯀꯣ ꯅꯨꯄꯤ ꯊꯤꯔꯒ ꯁꯥꯟꯅ ꯇꯣꯛꯈꯤꯕ ꯑꯗꯣ ꯑꯩ ꯅꯨꯄꯤ ꯊꯤꯔꯒ ꯁꯥꯟꯅ ꯀꯟꯇꯦꯁꯁꯤ ꯍꯦꯟꯅ ꯑꯩ ꯂꯧꯔꯛꯏꯁꯦ ꯃꯔꯝꯗꯤ ꯁꯞꯄꯣꯔꯇꯤꯞ ꯌꯥꯝ ꯑꯣꯏꯕ ꯋꯥꯏꯐ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯑꯩ ꯇꯨꯡꯗꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯅꯨꯄꯤ ꯌꯥꯝ ꯍꯣꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯍꯣꯠꯅꯕꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯗꯨꯝ ꯂꯣꯏ ꯍꯣꯠꯅꯕꯤꯌꯨꯀꯣ ꯆꯥꯕꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯤꯃ ꯇꯧꯁꯤ ꯍꯥꯏꯕ ꯁꯨꯝ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯅꯪ ꯄꯥꯔꯠꯅꯔꯗꯨꯁꯨ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯅꯪ ꯄꯥꯔꯠꯅꯔꯗꯨ ꯌꯥꯝ ꯐꯔꯒꯗꯤ ꯃꯌꯥꯝ ꯀꯟꯇꯦꯁ ꯃꯌꯥꯝ ꯊꯣꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ ꯋꯥꯈꯜꯗꯀꯣ ꯑꯗꯨ ꯑꯩ ꯊꯣꯛꯀꯦꯁꯨ ꯈꯜꯂꯤꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯠꯂꯤꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔꯅ ꯉꯁꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯚꯔꯑꯣꯜ ꯂꯧꯔꯛꯏꯕ ꯃꯁꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯗꯨꯗꯤ ꯀꯅꯥꯗ ꯄꯤꯅꯤꯡꯉꯦ ꯁꯥꯔ? ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩ ꯇꯥꯛꯄ ꯑꯣꯖꯥ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯀꯣ ꯑꯗꯨꯒ ꯑꯩ ꯋꯥꯏꯐꯀꯣ ꯃꯥꯅ ꯑꯣꯜꯃꯣꯁ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯅ ꯌꯥꯝ ꯁꯦꯟꯅꯕꯤ ꯍꯥꯏꯇꯥꯔꯦ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤꯡꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯗꯩ ꯑꯩ ꯋꯥꯏꯐ ꯑꯗꯩ ꯑꯩ ꯑꯣꯖꯥ ꯑꯩꯈꯣꯏꯗꯗꯤ ꯑꯩ ꯄꯤꯖꯅꯤꯡꯉꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯟꯇꯦꯁ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯐꯥꯏꯅꯦꯜꯒꯤ ꯂꯦꯞꯄꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯒꯣꯜ ꯂꯥꯁꯀꯤ ꯒꯣꯜ ꯇꯥꯟꯅꯕꯒꯤ ꯃꯤꯁꯇꯔ ꯑꯣꯚꯔꯑꯣꯜ ꯇꯥꯟꯅꯕꯒꯤ ꯂꯦꯞꯄꯁꯤꯗ ꯃꯊꯪ ꯄ꯭ꯔꯥꯏꯖ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯅꯝꯕꯔ 5ꯇꯒꯤ ꯂꯥꯎꯊꯣꯔꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯁꯤ ꯃꯤꯀꯨꯞꯁꯤꯗ ꯁꯥꯔꯒꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯏ ꯍꯥꯏꯗꯤ ꯑꯩꯁꯨ ꯐꯥꯔꯁ ꯇꯥꯔꯛꯀꯗ꯭ꯔꯥ ꯁꯦꯀꯦꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯀꯥꯏꯕ ꯋꯥꯈꯜ ꯃꯤꯍꯨꯟ ꯆꯣꯡꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯗꯨꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯅꯦ ꯁꯥꯔ. ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯕꯨꯗꯤ ꯍꯣꯏ ꯃꯤꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯣꯠꯇꯗꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯕꯦꯁ ꯍꯥꯏꯇꯥꯔꯦꯅꯦ ꯀꯟꯇꯦꯁ ꯑꯩ ꯕꯦꯁꯇ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯊꯣꯛꯄꯅꯤꯅ ꯑꯗꯨꯝ ꯑꯩ ꯃꯦꯗꯜ ꯍꯥꯏꯕꯗꯤ ꯂꯧꯅꯤꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯂꯧꯔꯣꯏ ꯁꯥꯟꯅꯔꯒꯗꯤ ꯂꯧꯔꯣꯏꯗꯤ ꯀꯩꯗꯧꯕꯩ ꯈꯟꯅꯤ ꯂꯧꯔꯣꯏ ꯈꯜꯂꯒ ꯀꯃꯥꯏꯅ ꯊꯣꯛꯀꯅꯤ ꯀꯟꯇꯦꯁ ꯊꯣꯛꯄ ꯍꯥꯏꯁꯦ ꯂꯧꯒꯅꯤ ꯈꯜꯂꯒ ꯍꯣꯏ ꯁꯦꯀꯦꯟ ꯇꯥꯕ ꯐꯥꯔꯁ ꯇꯥꯕꯗꯨꯅ ꯑꯩꯒꯤ ꯏꯁꯣꯔꯅꯁꯨ ꯂꯩꯔꯦ ꯑꯩ ꯍꯣꯠꯅꯖꯃꯟꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯒꯅꯤ ꯑꯗꯨꯝ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯁ ꯊꯣꯛꯄꯁꯦ. ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯥꯒꯤ ꯀꯟꯇꯦꯁꯁꯦ ꯑꯁꯤ ꯏꯪꯊꯝꯊꯥꯗ ꯇꯥꯔꯤꯁꯦ ꯃꯁꯤ ꯄꯦꯟꯗꯕꯗꯤ ꯂꯩꯕ꯭ꯔꯥ ꯁꯥꯔ ꯍꯥꯏꯗꯤ ꯑꯏꯪꯕ ꯃꯇꯝꯗꯨꯗ ꯇꯥꯔꯤꯁꯦ? ꯏꯪꯊꯝꯊꯥꯁꯦ ꯑꯗꯨ ꯌꯥꯝ ꯁꯥꯔꯀꯥꯟꯗ ꯇꯧꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯑꯗꯩ ꯃꯥꯡꯖꯕꯁꯨ ꯂꯩ ꯁꯥꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯅꯤꯡꯊꯝꯊꯥꯁꯤꯅ ꯆꯥꯕ ꯊꯛꯄ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯄꯣꯊꯥꯕ ꯆꯥꯕ ꯊꯛꯄ ꯂꯩꯗꯅ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯗꯨꯗ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯇꯣꯔꯆꯔ ꯇꯧꯗꯣꯏꯅꯦ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯑꯌꯨꯛ ꯁꯥꯏ ꯅꯨꯡꯊꯤꯟ ꯁꯥꯏ ꯆꯥꯔꯁꯨ ꯆꯥꯔꯣꯏꯗꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯑꯗꯨꯅ ꯏꯪꯊꯝꯊꯥꯗ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯍꯛꯆꯥꯡꯗ ꯍꯥꯏꯗꯤ ꯏꯪꯕꯅꯤꯅ ꯈꯤꯇꯪ ꯔꯦꯁ ꯂꯩꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯝꯃꯔ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩ ꯑꯗꯨꯝ ꯁꯝꯃꯔ ꯇꯧꯈꯤꯕꯁꯨ ꯌꯥꯎꯔꯦ ꯀꯣ ꯖꯨꯂꯥꯏꯗꯒ ꯖꯨꯟꯗꯒ ꯇꯧꯕ ꯌꯥꯎꯔꯦ ꯁꯥꯔ ꯑꯗꯨ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯖꯣꯁ ꯌꯥꯝ ꯑꯣꯏꯕꯗꯣ ꯍꯥꯏꯕꯗꯤ ꯆꯥꯗ ꯊꯛꯇꯕ ꯌꯣꯡ ꯇꯧꯕꯗ ꯁꯥꯟꯅꯅꯕ ꯇꯧꯗ ꯁꯥꯒ ꯁꯥꯔꯦ ꯌꯥꯝ ꯋꯥꯕꯗꯨꯅ ꯅꯤꯡꯊꯝꯊꯥꯁꯤ ꯐꯩ ꯏꯚꯦꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯚꯦꯟꯗꯤ ꯈꯔ ꯉꯟꯅ ꯈꯤꯇꯪ ꯉꯟꯈꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯡ 2-3 ꯇꯥꯕꯗꯤ ꯊꯦꯡꯉꯦꯕ ꯌꯥꯝꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯣ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯟꯇꯦꯁ ꯊꯣꯛꯄ ꯃꯇꯝꯗ ꯊꯥꯎ ꯑꯃ ꯇꯩꯔꯤꯁꯦ ꯃꯁꯤꯁꯨ ꯈꯤꯇꯪ ꯄꯟꯕꯤꯔꯝꯕꯅꯤ ꯃꯁꯤ ꯀꯥꯟꯅꯕꯁꯦ ꯃꯁꯤ ꯇꯩꯗ꯭ꯔꯁꯨ ꯁꯤꯁꯦ ꯌꯥꯗꯕ꯭ꯔꯥ? ꯇꯩꯗ꯭ꯔꯁꯨ ꯃꯣꯏ ꯀꯟꯇꯦꯁꯀꯤꯁꯨ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯁꯤꯗꯤ ꯍꯥꯏꯕꯗꯤ ꯁꯨꯡꯇꯩ ꯇꯩꯗꯅ ꯊꯣꯛꯄꯁꯨ ꯂꯩ ꯊꯥꯎ ꯈꯛꯇꯪ ꯇꯩꯔꯒꯀꯣ ꯑꯗꯨꯒ ꯃꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯂꯤ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯇꯩꯔꯤꯁꯤꯅ ꯗ꯭ꯔꯤꯝ 10 ꯍꯥꯏꯀꯣ ꯗ꯭ꯔꯤꯝ 10 ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯔꯪꯒꯤ ꯇꯥꯏꯞꯇ ꯇꯩꯁꯜꯂꯒ ꯑꯗꯨꯝ ꯊꯝꯃ ꯍꯣꯔꯦꯟ ꯅꯥꯟꯊꯣꯛꯄꯗꯤ ꯀꯣꯛꯄ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯩ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟ ꯂꯩ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯁꯤꯁꯨ ꯑꯗꯨꯝ ꯇꯩꯅꯩ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏꯠꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯐꯣꯔꯦꯟꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯀꯣ ꯂꯥꯏꯠꯁꯦ ꯆꯥꯟꯅꯗꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯤꯟ ꯇꯩꯔꯀꯥꯟꯗ ꯀꯂꯔꯤꯡꯁꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯗ꯭ꯔꯤꯝ 10 ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯄꯥꯟꯗ ꯐꯣꯔꯦꯟꯗ ꯀꯩꯗ ꯀꯟꯇꯦꯁ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯇꯤꯟ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯑꯅꯝꯕꯅꯀꯣ. ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯗꯒꯤꯁꯨ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯕꯁꯨ ꯈꯪꯉꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁꯥꯔꯗ ꯀꯣꯏꯁꯟ ꯈꯔꯇꯪ ꯍꯪꯖꯒꯦ ꯑꯗꯣ ꯁꯥꯔꯅ ꯍꯧꯖꯤꯛ ꯀꯟꯇꯦꯁꯁꯨ ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯁꯥꯔꯁꯦ ꯀꯩꯀꯩ ꯑꯗꯨꯝ ꯆꯥꯕꯤꯒꯦ ꯑꯗꯨꯝ ꯆꯥꯕ ꯑꯩꯁꯦ ꯌꯥꯕꯁꯦ? ꯍꯧꯖꯤꯛ ꯀꯟꯇꯦꯁ ꯆꯥꯕ ꯍꯥꯏꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯀꯗꯧꯕ ꯂꯩꯕꯅꯤꯅꯀꯣ ꯅꯨꯃꯤꯠ 20 ꯗꯦꯖ ꯃꯨꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯁꯦꯝ ꯗꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯗꯨꯝ ꯌꯦꯟ ꯅꯣꯡ ꯑꯗꯒꯤ ꯆꯤꯛꯀꯟ ꯑꯗꯒꯤ ꯌꯦꯟ ꯌꯦꯔꯨꯝ ꯑꯗꯨꯝ ꯉꯥ ꯅꯣꯡ ꯐꯖꯅ ꯆꯥꯔꯤꯀꯣ ꯑꯗꯨꯒ ꯊꯥꯎ ꯊꯨꯝ ꯀꯩꯀꯥꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ. ꯑꯣ ꯌꯦꯟ ꯆꯤꯛꯀꯟ ꯍꯥꯏꯁꯦ ꯐꯨꯠꯂ ꯆꯥꯏꯔꯥ ꯁꯥꯔ ꯐꯨꯠꯂ ꯀꯃꯥꯏꯅ ꯇꯧ? ꯆꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯑꯩ ꯒ꯭ꯔꯤꯜ ꯇꯧꯔ ꯑꯗꯨꯝ ꯆꯥꯕꯁꯨ ꯌꯥꯎꯋꯤ ꯑꯣ ꯑꯩꯈꯣꯏ ꯊꯥꯎꯗ ꯀꯩꯗ ꯉꯧꯔꯒ ꯆꯥꯗꯕ ꯑꯣ ꯍꯥꯏꯇꯥꯔꯦ. ꯕꯣꯏꯂꯔ ꯁꯤꯒꯨꯝꯕꯁꯦ ꯕ꯭ꯔꯣꯏꯂꯔꯁꯨ ꯑꯣꯏꯗꯣꯏꯔꯥ ꯁꯥꯔ? ꯌꯦꯟꯗꯤ ꯑꯗꯨꯝ ꯆꯥꯏ ꯕꯣꯏꯂꯔ ꯀꯩꯝ ꯂꯩꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯒ ꯑꯣ ꯑꯗꯣ ꯁꯥꯔ ꯌꯥꯔꯤꯉꯩ ꯉꯁꯤ ꯑꯩꯈꯣꯏ ꯑꯩꯅ ꯍꯪꯖꯔꯛꯏꯁꯤꯅꯀꯣ ꯉꯁꯤ ꯁꯥꯔꯗ ꯑꯃ ꯆꯥꯅꯕ ꯑꯃ ꯁꯥꯔꯒꯤ ꯄ꯭ꯔꯖꯦꯟ ꯇꯧꯖꯔꯛ
ꯐꯖꯔꯝꯗꯣꯏꯅꯦꯕ ꯑꯁꯤ ꯇꯥꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯁꯤ ꯕꯣꯏꯂꯔꯁꯦ ꯑꯣꯏꯅ ꯁꯥꯔꯒꯤ ꯑꯃ ꯑꯆꯧꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯩꯖꯔꯝꯒꯦ ꯍꯥꯏꯒꯦ ꯇꯧꯅꯦ ꯁꯥꯔ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯇꯥꯕꯅꯦ ꯑꯗꯣ ꯁꯥꯔꯒꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗꯀꯣ ꯁꯥꯔ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯁꯥꯔꯁꯨ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯏꯀꯣ ꯁꯥꯔꯒꯤꯁꯨ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯣꯚꯔꯑꯣꯜꯒꯁꯦ ꯄꯨꯊꯣꯛꯅꯤꯡꯗꯕ꯭ꯔꯥ ꯁꯥꯔꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯧꯔꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯈꯔ ꯃꯣꯏꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯌꯥꯕ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯑꯩꯁꯦ ꯍꯣꯏ ꯄꯨꯊꯣꯛꯀꯦꯕꯨꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯁꯥꯁꯨ ꯁꯥꯟꯅꯕꯅꯤꯅꯀꯣ ꯑꯉꯥꯡꯕꯨꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯀꯛꯆꯤꯡꯗꯒꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯨꯅꯤꯌꯔ ꯁꯦꯅꯤꯌꯔ ꯑꯣꯚꯔꯑꯣꯜ ꯑꯅꯤꯃꯛ ꯂꯧꯔꯤꯗꯣ ꯑꯩ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤꯀꯣ ꯑꯩ ꯖꯤꯝꯗ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯗꯤ ꯍꯟꯗꯛ ꯃꯣꯏ ꯊꯣꯛꯇ꯭ꯔꯦ ꯍꯟꯗꯛꯀꯤꯗꯤ ꯃꯣꯏ ꯖꯨꯅꯤꯌꯔ ꯏꯟꯗꯤꯌꯥ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯂꯩꯕꯅꯤꯅꯀꯣ ꯑꯗꯩ ꯑꯃꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯈꯣꯠꯄ ꯇꯧꯕ ꯄ꯭ꯂꯦ ꯁꯥꯇ꯭ꯔꯕꯨꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯇꯥꯛꯄꯗꯤ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯂꯥꯛꯄ ꯍꯧꯖꯤꯛ ꯇꯥꯛꯄ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯏꯁꯥ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯃꯤꯅꯀꯣ ꯑꯩ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕꯅꯦꯕ ꯑꯩ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯇꯨꯡꯗꯕꯨꯗꯤ ꯍꯣꯏ ꯑꯩꯅ ꯈꯪꯖꯔꯤꯕ ꯈꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯂꯦꯖꯇꯤ ꯄꯥꯕꯒꯤ ꯂꯣꯏ ꯅꯥꯏꯗꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯒꯗꯕꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯗꯒꯤꯁꯨ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯗ ꯁꯤ ꯇꯧꯁꯤꯅ ꯇꯥꯟꯅꯕꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯑꯣꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯍꯥꯏꯗꯤ ꯋꯤꯗꯥꯎꯠ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯔ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯅꯣꯂꯦꯖ ꯀꯣ ꯁꯤꯗꯤ ꯄꯨꯡꯇꯧ ꯇꯧꯁꯟꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯕꯅꯤꯅꯀꯣ ꯐꯖꯅ ꯋꯦꯜ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯇꯧꯕꯤꯌꯣ ꯑꯦꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯣꯏꯁꯅꯨꯀꯣ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕꯁꯤ ꯅꯣꯂꯦꯖ ꯌꯥꯎꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈꯤꯒꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯄꯨꯊꯣꯛꯀꯦꯅ ꯈꯜꯂꯤꯀꯣ ꯑꯩ ꯀꯟꯅ ꯍꯣꯠꯅꯈꯤꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯧꯖꯤꯛ ꯅꯧꯅ ꯇꯧꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯀꯣ ꯍꯥꯏꯕꯗꯤ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯕꯅꯦ ꯑꯗꯨ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯡꯒꯤꯁꯨ ꯈꯟꯗ ꯌꯥꯗꯕꯅꯤ ꯌꯦꯡꯉꯒ ꯈꯣꯠꯂꯒ ꯐꯖꯅ ꯇꯥꯟꯅꯔꯒ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯇꯧꯅꯤꯡꯕꯁꯤꯡꯁꯤꯁꯨ ꯃꯣꯁ ꯋꯦꯜꯀꯝ ꯀꯣ ꯑꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯑꯕꯣꯔꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯇꯤꯗꯒꯤ ꯑꯗꯨꯒ ꯕꯦꯡꯒ꯭ꯂꯣꯔ ꯀꯣ ꯑꯩ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯇꯧꯏꯀꯣ ꯑꯩꯒꯤ ꯃꯌꯥꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕ ꯑꯩꯒꯤꯗꯤ ꯇꯣꯉꯥꯟꯕ ꯑꯩ ꯀ꯭ꯂꯥꯁ ꯂꯩꯌꯦꯕꯀꯣ ꯀꯟꯇꯦꯁ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯟꯇꯦꯁ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤꯗꯩ ꯀꯩꯅꯣꯁꯤꯡꯀꯣ ꯑꯗꯨꯅ ꯑꯩ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯑꯩ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥ ꯍꯥꯏꯇꯥꯔꯦ ꯑꯍꯨꯝꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯣꯏꯅ ꯑꯩ ꯇꯧꯋꯦꯕ ꯇꯣꯉꯥꯟꯅꯀꯣ ꯑꯩꯒꯤ ꯑꯗꯨꯗꯩꯁꯨ ꯑꯗꯨꯝ ꯁꯥꯏꯠꯇ ꯏꯟꯀꯝ ꯂꯥꯛꯄ ꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯎꯈꯠꯂꯝꯃꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯁ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯀꯟꯅ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯝ ꯑꯗꯨꯒ ꯇꯧꯔꯒꯗꯤ ꯐꯖꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯃꯍꯩ ꯆꯥꯅꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔ ꯅꯤꯁꯥ ꯆꯥꯕ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯃꯣꯏꯁꯤꯗꯗꯤ ꯀꯩ ꯋꯥꯐꯝ ꯊꯝꯕꯤꯒꯦ ꯁꯥꯔ ꯅꯤꯁꯥ ꯆꯥꯕꯁꯦ ꯍꯣꯏ ꯃꯣꯏꯁꯨ ꯋꯥꯈꯜꯂꯣꯟ ꯑꯃꯕꯨꯗꯤ ꯑꯣꯏ ꯑꯗꯨꯒꯁꯨ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯖꯕꯩ ꯋꯥꯅꯤ ꯏꯃꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯄꯣꯠꯇꯦꯕ ꯏꯃꯨꯡꯅꯗꯤ ꯋꯥꯔꯝꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯁꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯐꯤꯠꯅꯦꯁ ꯍꯥꯏꯁꯤ ꯄꯣꯠꯁꯤꯗꯤ ꯂꯩꯔꯒꯗꯤ ꯃꯤꯅ ꯍꯥꯏꯅꯩꯅꯤ ꯊꯥꯏꯅ ꯁꯤ ꯑꯉꯥꯡꯒꯤ ꯃꯁꯥ ꯐꯩ ꯅꯤꯁꯥ ꯆꯥꯔꯝꯃꯣꯏ ꯍꯥꯏꯁꯦ ꯃꯔꯝ ꯂꯩꯌꯦꯕ ꯌꯣꯠ ꯁꯥꯟꯅꯔꯒ ꯑꯗꯩ ꯖꯤꯝ ꯇꯧꯔꯒ ꯅꯤꯁꯥ ꯆꯥꯕ ꯌꯥꯗꯦꯕ ꯁꯤꯗꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯦꯄ꯭ꯔꯣꯆꯁꯦ ꯐꯤꯠꯅꯦꯁꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯍꯧꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯨꯡꯗ ꯍꯌꯦꯡ ꯃꯥꯏ ꯌꯥꯝ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯃꯦꯟꯇꯦꯂꯤꯇꯤ ꯐꯤꯖꯤꯀꯦꯜꯂꯤ ꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯀꯩꯅꯣ ꯏꯁꯄꯣꯔꯠ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯐꯤꯠꯅꯦꯁ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯍꯥꯏꯁꯤꯀꯣ ꯏꯚꯟ ꯑꯍꯟ ꯑꯉꯥꯡ ꯅꯨꯄꯤ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯁꯤꯗꯤꯀꯣ ꯑꯗꯨꯅ ꯑꯗꯨꯗ ꯗꯤꯄꯦꯟ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯁꯥꯔ ꯃꯔꯥꯗꯣꯅꯥꯅ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯒꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯔ ꯃꯔꯥꯗꯣꯅꯥꯒꯤ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯤ ꯍꯣꯏ ꯁꯥꯔ ꯉꯁꯥꯏ ꯁꯥꯔ ꯃꯔꯥꯗꯣꯅꯥ ꯉꯁꯥꯏ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯌꯦꯟ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯁꯦ ꯃꯊꯪ ꯇꯧꯕꯗꯀꯣ